Mayang Imphal Bengoon Da Leiba Fatima Health Clinic ta Nongmagi Oiba free medical camp ama PANGTHOKHRE. Hariba free medical camp aduda general medicine, gynecologist, dermatology ki patient chanirom layeng khibaga loinana hidak langthaksu lem na piki. Anabasingda X-ray, ECG na chingba laboratory ki khudong chaba kaya su piki. Fatima Health Clinic ki founder Dr. Yahyana haikibada Khungangi lamda Leiba miyoi ngaktina oibata natana lau singubagi matam asida makhal makha kayagi anaba sing lakpa asidagi kharadang oirabasu ngakthoknaba hana clinic asida leiramdaba department khara hapchinbaga loinena ngasigi free medical camp asi sinbani haiki. Khara hapchanbagi hana clinic leiramdagi diagnostic kainogi haidi ultrasound gumba ECG gumba X-ray dagi test taunaba lab ki adu singdu masi dagi hapchan jare adu hana medicine ki doctor si oi laitabasu yawram me hojik dai di adum 24/7 adum laijarani adu ngasi si khai maro oina akoi gi hodopagi thoram sida free medical ke mam khaksu pangthok jai hariba free medical sida akoi gi patient Gynae gi adagi medicine gi adagi skin gi patient jani muksung asi gi yengjare aduna ngasi haiba sidagi misidagi akoi gi lab ki adagi ultrasound gi X-ray gi adum available oijaragani mayam naso sida support tawbiyo haibisi haijara